ꯏꯗꯤꯅ ꯁꯃꯥꯖꯤꯠ ꯑꯃꯗꯤ ꯌꯥꯝꯕꯦꯝ ꯕꯤꯔꯦꯟꯒ ꯃꯔꯤ ꯂꯩꯅꯕ ꯃꯐꯝꯁꯤꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯆꯈꯤꯕ ꯌꯥꯝꯕꯦꯝ ꯕꯤꯔꯦꯟ ꯑꯃꯁꯨꯡ ꯅꯥꯔꯦꯝꯕꯝ ꯁꯃꯥꯖꯤꯠꯀ ꯃꯔꯤ ꯂꯩꯅꯕ ꯃꯐꯝ 5ꯗ ꯏꯟꯐꯣꯔꯁꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯏꯗꯤꯅ ꯃꯐꯝ 5ꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫ ꯁꯂꯥꯏ ꯒ꯭ꯔꯨꯞ ꯑꯣꯐ ꯀꯝꯄꯦꯅꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯃꯤꯑꯣꯏ 2ꯒ ꯃꯔꯤ ꯂꯩꯅꯕ ꯃꯐꯝꯁꯤꯡꯗ ꯃꯅꯤ ꯂꯣꯟꯗ꯭ꯔꯤꯡ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅ ꯏꯗꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯟꯚꯦꯁꯠꯃꯦꯟꯠ ꯁ꯭ꯀꯤꯝꯒꯤ ꯃꯤꯡꯗ ꯁꯂꯥꯏ ꯒ꯭ꯔꯨꯞ ꯑꯣꯐ ꯀꯝꯄꯦꯅꯤꯅ ꯃꯤꯌꯥꯝꯗꯒꯤ ꯅꯝꯊꯥꯛ ꯇꯧꯔꯒ ꯂꯨꯄꯥ ꯀ꯭ꯔꯣꯔ 50 ꯍꯦꯟꯅ ꯈꯣꯝꯒꯠꯈꯤꯕꯒꯤ ꯃꯇꯥꯡꯗ ꯏꯗꯤꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃ ꯈꯣꯝꯒꯠꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ 2 ꯑꯁꯤ ꯂꯟꯗꯟꯗ ꯆꯦꯟꯈ꯭ꯔꯒ ꯏꯟꯗꯤꯌꯥꯗꯒꯤ ꯃꯅꯤꯄꯨꯔ ꯅꯤꯡꯇꯝꯂꯦ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜ ꯁꯦꯝꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯌꯥꯝꯕꯦꯝ ꯕꯤꯔꯦꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯅꯥꯔꯦꯡꯕꯝ ꯁꯃꯔꯖꯤꯠꯅ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯑꯃꯗꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯕꯒꯤ ꯃꯔꯥꯜꯗ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯕ꯭ꯌꯨꯔꯣ ꯑꯣꯐ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯅ ꯃꯤꯑꯣꯏ 2 ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯥꯡꯖꯧꯅꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ 2 ꯑꯁꯤꯅ ꯀꯨꯝꯖꯥ 2013ꯒꯤ ꯃꯦ 30ꯗ ꯑꯍꯥꯟꯕꯗ ꯀꯟꯗꯥꯡꯕꯟ ꯊ꯭ꯋꯥꯖꯗꯥꯔꯥ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟ ꯀꯃꯤꯇꯤ ꯁꯦꯝꯂꯒ ꯀꯨꯝꯖꯥ 2009ꯒꯤ ꯑꯣꯒꯁꯠ 10ꯗ ꯁ꯭ꯃꯥꯔꯠ ꯁꯣꯁꯥꯏꯇꯤ ꯍꯥꯏꯅ ꯃꯃꯤꯡ ꯑꯣꯟꯊꯣꯛꯈꯤ ꯑꯃꯁꯨꯡ ꯏꯟꯚꯦꯁꯠꯃꯦꯟꯠ ꯁ꯭ꯀꯤꯝꯒꯤ ꯃꯤꯡꯗ ꯃꯤꯌꯥꯝꯗꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯈꯣꯝꯒꯠꯄ ꯍꯧꯈꯤ꯫ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ 2 ꯑꯁꯤꯒꯤ ꯃꯊꯛꯇ NIA ꯑꯃꯁꯨꯡ CBIꯅ ꯐꯥꯏꯜ ꯇꯧꯈꯤ꯫ ꯃꯤꯑꯣꯏ 2 ꯑꯁꯤꯅ ꯁꯂꯥꯏ ꯒ꯭ꯔꯨꯞ ꯑꯣꯐ ꯀꯝꯄꯦꯅꯤꯒꯤ ꯃꯤꯡꯗ ꯁꯒꯣꯃꯟ ꯇꯦꯔꯥ ꯂꯧꯀ꯭ꯔꯥꯛꯄꯝ ꯂꯩꯀꯥꯏꯗ ꯁꯂꯥꯏ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯔꯚꯤꯁꯦꯁ ꯀꯧꯕ ꯑꯅꯧꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯂꯤꯡꯈꯠꯈꯤ꯫ ꯕꯣꯝꯕꯦ ꯃꯅꯤ ꯂꯦꯟꯗꯔꯁ ꯑꯦꯛꯠ 1946ꯀꯤ ꯄ꯭ꯔꯣꯚꯤꯖꯟ ꯃꯈꯥꯗ ꯂꯥꯏꯁꯦꯟꯁ ꯂꯧꯔꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯔꯚꯤꯁ ꯍꯥꯡꯗꯣꯛꯈꯤꯕ ꯃꯤꯑꯣꯏ 2 ꯑꯁꯤꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯅꯟ ꯕꯦꯡꯀꯤꯡ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯝꯄꯦꯅꯤ ꯆꯂꯥꯏꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 53ꯒ ꯂꯥꯈ 63 ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯃꯤꯡꯗ ꯈꯣꯝꯒꯠꯈꯤ꯫ ꯃꯤꯌꯥꯝꯗꯒꯤ ꯅꯝꯊꯥꯛ ꯇꯧꯔꯒ ꯈꯣꯝꯒꯠꯈꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯃꯁꯥꯒꯤ ꯂꯅꯥꯏ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠꯇ ꯍꯥꯞꯆꯤꯜꯂꯝꯕ ꯊꯦꯡꯅꯈꯤ꯫ ꯁꯦꯟꯐꯝ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯌꯦꯡꯊꯤꯅꯍꯟꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯇꯣꯔꯕꯨꯡꯗ ꯂꯥꯟꯗꯥꯔꯛꯈꯤꯕ ꯊꯧꯗꯣꯛ ꯃꯇꯨꯡ ꯑꯍꯦꯟꯕ ꯐꯣꯔꯁ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯗꯒꯤ ꯈꯨꯠꯂꯥꯏ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯅ꯭ꯌꯨ ꯆꯦꯀꯣꯟꯗ ꯕꯟꯗ ꯆꯠꯊꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯔꯣꯝ ꯇꯥꯕꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯇꯣꯔꯕꯨꯡ ꯁꯥꯕꯜ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯆꯨꯔꯆꯥꯟꯄꯨꯔꯔꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤ ꯕꯣꯝ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯃꯩꯇꯩꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯑꯍꯦꯟꯕ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯄꯣꯝꯄꯤ ꯒꯟ 3 ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯅ꯭ꯌꯨ ꯆꯦꯀꯣꯟ ꯋꯨꯃꯦꯟ ꯁꯣꯁꯥꯏꯇꯤ, ꯂꯩ ꯏꯪꯈꯣꯜ ꯑꯃꯁꯨꯡ IDPꯁꯤꯡꯅ ꯇꯣꯔꯕꯨꯡꯗ ꯅꯧꯅ ꯍꯣꯡꯖꯤꯟꯈꯤꯕꯗ ꯉꯥꯏꯔꯤꯕ ꯃꯩꯇꯩ IDPꯁꯤꯡꯒꯤ ꯃꯊꯛꯇ ꯀꯨꯀꯤꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯀꯨꯀꯤꯁꯤꯡꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯈꯨꯗꯛꯇ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯅ꯭ꯌꯨ ꯆꯦꯀꯣꯟ ꯑꯦꯔꯤꯌꯥꯗ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯀꯨꯀꯤꯁꯤꯡꯗꯒꯤ ꯅꯣꯡꯃꯩ ꯂꯧꯈꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯇꯣꯔꯕꯨꯡꯗ ꯕꯣꯝ ꯌꯥꯎꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯁꯨꯡ ꯑꯁꯣꯛ ꯑꯄꯟꯒꯤ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯕꯣꯝꯕꯁꯤꯡ ꯑꯗꯨꯅ ꯇꯥꯔꯒ ꯄꯣꯈꯥꯏꯈꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯀꯣꯝ ꯂꯨꯅ ꯇꯧꯔꯒ ꯂꯩꯔꯝꯕ ꯉꯁꯤ ꯑꯌꯨꯛ ꯃꯤꯌꯥꯝꯅ ꯊꯦꯡꯅꯈꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯂꯦꯞꯇꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯈꯤꯕ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯈꯨꯗꯛꯇ ꯂꯥꯛꯇꯨꯅ ꯊꯦꯡꯅꯈꯤꯗꯕ ꯑꯗꯨꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯅ꯭ꯌꯨ ꯆꯦꯀꯣꯟꯗ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅ꯭ꯌꯨ ꯆꯦꯀꯣꯟ ꯋꯨꯃꯦꯟ ꯁꯣꯁꯥꯏꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯨꯏꯗꯣꯝ ꯃꯥꯂꯤꯅꯤꯅ ꯍꯥꯏꯈꯤꯕꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯊꯕꯛ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯂꯦ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩꯁꯤꯡꯕꯨꯗꯤ ꯂꯣꯏꯅ ꯂꯧꯈꯠꯂꯦ꯫ ꯑꯗꯨꯒ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯄꯥꯏꯍꯜꯂꯒ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯆꯠꯍꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯁꯨꯅ ꯂꯧꯈꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯇꯣꯔꯕꯨꯡꯗ ꯅꯧꯅ ꯃꯌꯨꯝ ꯃꯀꯩ ꯍꯣꯡꯖꯤꯟꯈꯤꯕꯗ ꯉꯥꯏꯔꯤꯕ IDPꯁꯤꯡꯒꯤ ꯃꯊꯛꯇ ꯀꯨꯀꯤꯁꯤꯡꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯕꯣꯝ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯈꯤꯕ ꯑꯗꯨꯕꯨ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯀꯤꯕ ꯐꯥꯎꯕꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯁꯦꯐꯇꯤ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯀꯤꯕ ꯄꯤꯕ ꯌꯥꯎꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ꯫ ꯊꯧꯑꯣꯡ ꯑꯁꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠ ꯑꯃꯁꯨꯡ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯔꯗꯔ ꯑꯗꯨ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯆꯨꯔꯆꯥꯟꯄꯨꯔ ꯑꯦꯔꯤꯌꯥꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯅꯤꯡꯇꯝꯅ ꯑꯣꯄꯔꯦꯠ ꯇꯧꯔꯤ ꯍꯥꯏꯔꯗꯨꯅ ꯉꯔꯥꯡ ꯇꯣꯔꯕꯨꯡꯗ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯔꯤ ꯂꯩꯅꯔꯤꯕ ꯂꯤꯒꯦꯜ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡꯒꯤ ꯃꯈꯥꯗ ꯈꯨꯗꯛꯇ FIR ꯔꯦꯖꯤꯁꯇꯔ ꯇꯧꯒꯗꯕꯅꯤ꯫ ꯀꯦꯁ ꯑꯁꯤꯒꯤ
gravity amasung sensitive nature adu yenglaga investigation gi thabak asi senior level natragana special investigation team amada sinagadabani miyam gi mathakta chathaba terror natragana hingsa gi tong singbu justification pinaba honariba khudingmak ki mathakta legal action lakhakadabani torbung waikhurok Kangfai amasung torbung bangla yauna khudongthingai oiriba jaga singda khudakta security reinforcement hazingadabani law enforcement singda miyamna thajaba leiba transparency amasung accountability leinabagi damak time bound action tackle report mayek sengna khangangadabani haibagi warol sing mayek sengna yauri Maitegi yum marakta nongmai amasung bom kapsilakpada chenaba kuki amata security force na fadre lengakta hangli aikoi sikro hybra natragana hingkhora aikoi yumda hanjinba lebloi lengakna kuki terrorist sing nongmai paraga mirakta thadokle kokomi Manipur da popular government ama athuba matam dap senlakpa yabagi oitokpa leirakli basi atamna thugaina naba amasung makhatana irang lehellaga separate administration demand tawba yana naba ngarang numidang kuki terrorist sing na maitai khulda landarakpadagi state asida tangdu leita da phibam ama amuk tapna hengalakle kuki terrorist sing na bom amasung nongmai kapsilakpa thaudok adubu ngasi tampak lamda mahai masing punam mahai sangpumna mak thonglonakre Kurai lamlong amasung new chekol jauna mapham kaya marumda miyamna lambi thingduna protest tawkre lambi lamjawda security force singna asat awok sing mi siba yaba polam sing puduna satpra haina check tawbuki thabak chathare kuki militant sing aduna ngarang Kangbai gi singthaktagi phawak saw ikai ward number 3 amasung 4 amadi torbungi mapham singda attack charakibani thaudok thokliba mapham aduda ngasi ayu anganbada security force ki mokok thongba sing changsilakhe yausang loiraga abe thunglabagum nongmai kaplaktuna attack tawrakpa tokhraba tungda kari pochai ti nanthadwa hundoklambage haiba koiti tinaki social media platform singda kugi terrorist singna maitegi yumlakta kapsilambada sijinnabani haiba Pompi gun ahum hundoklamba thengnaki madugi sumathakta ngarang numidang pung 9:30 tarakpa duwaida chatharakiba bom amasung nongmai kapsinduna landarakiba duda pokhai khibagi mapham oiba yaba komjau kharas uba fangke hyriba komjau sing adu maitai singna lainariba yum yogadaba fit yankhai rom tamak ngaiba su uba fangke terrorist sing aduna kablakpa pokhai hodaba bom ama security force sing recover tawke tungda bom adu asoi angam yahondana diffuse tawke mathamoi chakpada loiraba IDP amana PR government da hangli aikoi hingkhro hairabra natragana siko haibra nongmai amasung bom kapsinduna attack tharakpada khulmaya da leiba force singi lefamda changlubada tanthorake aduga hinanaba chelhoro hairake makoi miyamgi punsi kananaba laklibra natragana kuki gi lanjaba laklibra haiki hangke Kokomigi coordinator Kuraizam athaupana paumi singda haike kuki singna phana yamna kana attack tawraklabasu aikoi isagi yumda hanjinba leploi makhatana hanjinkhigani ingtappa pamjaba maiteina mayumda hanjinduna lainana bahonabada kanamata thingba ngamloi asigumba tanpham asida kuki terrorist sing adu khulai puraga mirakta kocha chatpada security force na karimata taude thadokuna thamli masi afaba nate makhatana makai adomda pamdaba thaudok tholakpa tingnaba akanba thabak lokhatkadabani kuki jo council ke secretary information and publicity ginja buwaljong na ngarangi terrorist attack adubu puring thogalakhiba amasung tawpham thokpani haina singtharakiba adu terrorist singbu yokhatpani ingtapa hanjin handanaba honabani mahakki mathakta Bisnupur district police ta FIR ama kokomina thangakre Bisnupur Moirangda miyamna protest tawkre nongmai bom kapada chenariba kuki terrorist ama phawba security force na phadabadagi pendaba phongdokre Ganjaga konana fakhiba Churachampurdagi kuki nupi ama chahi 10 phadokpikre Assam state lansinduna ganja pusilambaga mari lenena ngasi Assam gi Kasar district and session court na NDNPS Act ki makhada Churachampurdagi kuki nupi ama chahi 10 phadokpikre court asige special judge Biprajit Royna chair lokhiba bench samana sentence order adu ngasi laukthokibane court na chahi 10 phadokpire hain lauktokraba nupi asige mamingna Naibum kuki chahi 92 kawi Churachampur police station ki manung chanba cycle P village tagini haukiba sahi 2023 gi March 18 da yamlaba ganja sing adu ising lambi da puraga lakpagi lambi da Assam gi
ꯂꯈꯤꯄꯨꯔꯒꯤ ꯐꯨꯂꯦꯇꯣꯜ ꯐꯦꯔꯤꯘꯥꯠꯇꯒꯤ ꯐꯥꯈꯤꯕꯅꯤ꯫ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕꯅ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯂꯕ ꯒꯟꯖꯥꯁꯤꯡ ꯄꯨꯔꯒ ꯖꯤꯔꯤꯘꯥꯠ ꯃꯥꯏꯀꯩꯔꯣꯝꯗꯒꯤ ꯕꯔꯥꯛ ꯇꯨꯔꯦꯜꯗ ꯃꯣꯇꯣꯔꯕꯥꯏꯛ ꯕꯣꯠ ꯑꯃꯗ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯑꯈꯟꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯑꯁꯥꯝ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯐꯨꯂꯦꯇꯣꯜ ꯐꯦꯔꯤꯘꯥꯠꯇ ꯉꯥꯏꯔꯒ ꯂꯩꯈꯤ꯫ ꯂꯣꯏꯅꯅ ꯍꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯊꯨꯡꯂꯕꯒ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯕꯦꯒ ꯑꯅꯤꯗ ꯅꯨꯄꯤ ꯑꯁꯤꯅ ꯒꯟꯖꯥ ꯀꯦꯖꯤ 35ꯒ ꯒ꯭ꯔꯥꯝ 394 ꯄꯨꯔꯒ ꯆꯠꯂꯝꯕꯗꯒꯤ ꯐꯥꯒꯠꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯥꯔꯀꯣꯇꯤꯛꯁ, ꯗ꯭ꯔꯒꯁ ꯑꯦꯟড ꯁꯥꯏꯀꯣꯇ꯭ꯔꯣꯄꯤꯛ ꯁꯕꯁꯇꯦꯟꯁ (NDNPS) ꯑꯦꯛꯀꯤ ꯃꯈꯥꯗ ꯀꯦꯁ ꯂꯧꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯀꯣꯔꯠꯅ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯥꯏꯕꯨꯝ ꯀꯨꯀꯤꯁꯤ ꯆꯍꯤ 10 ꯐꯥꯗꯣꯛ ꯄꯤꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇ꯭ꯔꯤꯉꯩꯗ ꯃꯤꯌꯥꯝꯗ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯪꯍꯟꯐꯝ ꯊꯣꯛꯏ꯫ ꯅꯤꯀꯤ ꯁꯨꯃꯤ, ꯂꯥꯜꯍꯔꯨꯞ NSCN-GPRNꯒꯤ ꯖꯦꯅꯔꯦꯜ ꯔꯤꯇꯥꯌꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯤꯀꯤ ꯁꯨꯃꯤꯅ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯗꯅ ꯑꯦꯒ꯭ꯔꯤꯃꯦꯟꯠꯇ ꯁꯧꯒꯠꯐꯝ ꯊꯣꯛꯇꯦ꯫ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯍꯥꯏꯕꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯁꯤꯡ ꯃꯤꯌꯥꯝꯗ ꯃꯁꯥ ꯈꯥꯏꯅ ꯈꯪꯍꯟꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯒ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤꯗ ꯏꯟꯇꯤꯒ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯌꯨꯅꯤꯐꯥꯏꯗ ꯅꯥꯒꯥꯒꯤ ꯈꯣꯡꯐꯝ ꯑꯁꯤ ꯊꯝꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇ꯭ꯔꯤꯉꯩꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯈꯪꯍꯟꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀ ꯁꯤꯖꯐꯥꯌꯔ ꯇꯧꯅꯗꯨꯅ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯑꯁꯤꯗ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤꯗ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯈꯪꯍꯟꯐꯝ ꯊꯣꯛꯏ꯫ ꯆꯃꯝꯅꯅ ꯊꯝꯂꯤꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤꯗ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯁꯧꯒꯠꯐꯝ ꯊꯣꯛꯇꯦ꯫ ꯅꯤꯀꯤ ꯁꯨꯃꯤꯅ ꯁꯤꯖꯐꯥꯌꯔ ꯑꯦꯗꯚꯥꯏꯖꯔꯤ ꯕꯣꯔꯗꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁꯇ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤ ꯇꯁꯦꯡꯅꯃꯛ ꯅꯥꯒꯥꯁꯤꯡꯗ ꯀꯥꯟꯅꯕ ꯄꯤꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ NSCN-IMꯅ ꯃꯤꯌꯥꯝꯗ ꯐꯣꯡꯅ ꯂꯥꯎꯊꯣꯛꯐꯝ ꯊꯣꯛꯏ꯫ ꯃꯍꯥꯛꯅ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤꯗ ꯅꯥꯒꯥ ꯏꯟꯇꯤꯒ꯭ꯔꯦꯁꯟꯒꯤ ꯄꯥꯔꯇꯤꯁꯤꯡ ꯌꯥꯎꯕ꯭ꯔꯥ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯆꯌꯦꯠꯅꯗꯨꯅ ꯊꯝꯂꯤꯕ ꯅꯥꯒꯥ ꯐ꯭ꯂꯦꯒ ꯑꯃꯁꯨꯡ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤ ꯅꯥꯒꯥ ꯇꯥꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯅꯥꯒꯥꯂꯦꯟꯗ, ꯃꯅꯤꯄꯨꯔ, ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯑꯃꯁꯨꯡ ꯑꯁꯥꯝꯗ ꯆꯠꯅꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯥꯒꯥꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ, ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯧꯖꯤꯛ ꯅꯥꯒꯥꯒꯤ ꯑꯣꯏꯕ ꯏꯁꯨ ꯑꯁꯤ ꯅꯥꯒꯥ ꯇꯥꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯒꯚꯔꯅꯔ, ꯏꯟꯇꯔꯂꯣꯀ꯭ꯌꯨꯇꯔ ꯅꯠꯇ꯭ꯔꯒꯅ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯈꯪꯍꯜꯂꯣꯏꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯏꯁꯨ ꯑꯁꯤꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯍꯥꯏꯕꯗꯤ ꯏꯟꯇꯤꯒ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯌꯨꯅꯤꯇꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯅꯥꯒꯥ ꯃꯔꯛꯇ ꯈꯥꯏꯕꯣꯛ ꯇꯥꯍꯟꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯑꯦꯄꯦꯛꯁ ꯕꯣꯗꯤꯁꯤꯡ ꯑꯣꯏꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ, ꯏꯁꯇꯔꯟ ꯅꯥꯒꯥꯂꯦꯟꯗ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯍꯣꯍꯣꯁꯤꯡꯒꯤ ꯃꯔꯛꯇ ꯃꯠ ꯈꯦꯟꯅꯕ ꯀꯌꯥ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯨꯟꯗꯥꯟꯗ ꯗ꯭ꯔꯣꯟ ꯑꯦꯇꯦꯛꯇ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄꯤꯁꯀꯤꯄꯔ 6 ꯍꯥꯠꯈ꯭ꯔꯦ꯫ ꯁꯨꯟꯗꯥꯟꯒꯤ ꯑꯕꯥꯌꯩꯗ ꯂꯩꯕ UNꯒꯤ ꯕꯦꯖꯇ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯕꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄꯤꯁꯀꯤꯄꯔ 6 ꯁꯤꯈ꯭ꯔꯦ ꯑꯃꯗꯤ 9ꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯥꯔꯃꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯥꯔꯃꯤꯅ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯃꯐꯝ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡꯒ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯁꯨꯗꯥꯟ ꯑꯣꯊꯣꯔꯤꯇꯤꯅ ꯃꯊꯧ ꯇꯥꯕ ꯂꯥꯌꯦꯡꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯁꯣꯛꯂꯕ ꯄꯤꯁꯀꯤꯄꯔꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟꯁꯤꯡ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯤ꯫ US ꯄꯤꯁꯀꯤꯄꯔ ꯃꯤꯁꯟꯗ ꯕꯪꯒ꯭ꯂꯥꯗꯦꯁꯄꯨ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯁꯨꯗꯥꯟ ꯑꯃꯗꯤ ꯁꯥꯎꯊ ꯁꯨꯗꯥꯟꯒꯤ ꯃꯔꯛꯇ ꯂꯝꯒꯤ ꯆꯌꯦꯠꯅꯕ ꯊꯣꯛꯇꯨꯅ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯂꯥꯟꯃꯤꯁꯤꯡ ꯑꯕꯥꯖꯩꯗ ꯄꯤꯁꯀꯤꯄꯔ ꯑꯣꯏꯅ ꯃꯊꯧ ꯇꯧꯔꯤꯕꯅꯤ꯫ ꯗ꯭ꯔꯣꯟꯒꯤ ꯑꯦꯇꯦꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯆꯥ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯕꯥꯖꯩꯒꯤꯗꯃꯛꯇ UN ꯏꯟꯇꯔꯤꯝ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯃꯊꯧ ꯇꯧꯔꯤꯕꯁꯤꯡꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯥꯝꯒꯤ ꯀꯥꯂꯤꯌꯥꯕꯣꯔꯗ ꯁꯥꯃꯨ ꯀꯌꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯈꯤꯗꯕꯗꯒꯤ ꯃꯤꯌꯥꯝ ꯃꯤꯄꯥꯏꯕ ꯄꯣꯛꯅꯈ꯭ꯔꯦ꯫ ꯑꯁꯥꯝꯒꯤ ꯀꯥꯂꯤꯌꯥꯕꯣꯔꯒꯤ ꯕꯥꯃꯨꯅꯤꯗ ꯂꯩꯕ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯑꯦꯔꯤꯌꯥꯗ ꯌꯥꯝꯂꯕ ꯁꯥꯃꯨ ꯀꯌꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯤꯟꯈꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯦ ꯍꯥꯏꯔꯤ꯫ ꯁꯣꯔꯁ ꯑꯃꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯌꯥꯝꯂꯕ ꯁꯥꯃꯨꯁꯤꯡ ꯑꯗꯨ ꯕꯥꯃꯨꯅꯤ ꯑꯦꯔꯤꯌꯥꯒꯤ ꯃꯤ ꯀꯨꯡꯅ ꯇꯥꯕ ꯃꯐꯝꯒ ꯅꯛꯅ ꯂꯩꯕ ꯀ꯭ꯔꯤꯃꯦꯁꯟ ꯒ꯭ꯔꯥꯎꯟꯗ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯩꯈꯤꯕ ꯎꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯑꯦꯔꯤꯌꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯁꯥꯃꯨꯁꯤꯡ ꯑꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯤꯡꯈꯣꯜ ꯑꯃꯗꯤ ꯌꯨꯝ ꯀꯩ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕꯇ ꯅꯠꯇꯅ ꯃꯤꯌꯥꯝꯅ ꯂꯩꯅꯗꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯁꯦꯐ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯨꯡꯅꯥꯡꯕ ꯄꯣꯛꯂꯦ꯫ ꯃꯤꯌꯥꯝꯅ ꯃꯤꯄꯥꯏꯕ ꯄꯣꯛꯂꯤꯕ ꯑꯁꯤ ꯀꯣꯛꯍꯟꯕ ꯉꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯁꯥꯝꯒꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯄꯨꯂꯤꯁ ꯇꯤꯝꯒ ꯂꯣꯏꯅꯅ ꯌꯥꯝꯂꯕ ꯁꯥꯃꯨꯁꯤꯡ ꯑꯁꯤ ꯑꯁꯨꯛꯄ ꯎꯃꯪꯗ ꯆꯪꯁꯤꯟꯈꯤꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯁꯥꯃꯨꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯁꯣꯛꯍꯟꯗꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡꯁꯨ ꯂꯧꯈꯠꯂꯦ ꯍꯥꯏꯔꯤ꯫